Mayam Muhammadda Kaniri Thagatchari Masi Mayam from the Kudoltan Thagatchari movie Sigma Mingna Varshangalku Shesham Movies the Tutu Hindona Satam Langliba Singi Marakta Murali Saliban Pasina Pranab Maholnal Binu Sariban Pasina Village Srinivas Any Sariban Pasina Kalyani Priya Darshan Movies MDB rating D 6.7 Fangi Amazon Rotten Tomatoes 75% fresh rating Fangi Movies in April 2024 release document movie mani movies director Vinit Srinivasan. Parimayam the movies liba Hujaklage, movies liba matamda, Karigumaso Kivalan Kibaya Tarakasu, Mayamna Napigan Hypo Masima Thagatchari. Movies Samlapawari Haitaragadi, Sakang Makang Nataba Misak Anema, Nauna Marupo Kituna, Makoi ni Makoi, Karir Adobo, Pangnava Hybidi Makoi Madu Egyptona Bahonaba Matamda Tinakiba, Awa Noai Amasung, Filmland the Toriba Amor Passing a Sibusu Uliba movie mani. Movies the Uliba Mong say 1970s Kimata Maduni, Maduda Nupamacha High School Tamliba Ama, Maha Perikat Harutuna, Mayum the Halapa timing Aduda, Nupi ni Mahana Kotanta Naduna Sumasumlai, Nupi ni the Kanjariba City, Makoida, Masigi Nupa Sina, Nusi Hadribini Haduna Kanje, Makoisu Nupa and a proposed doctor Haduna Yan Harab Janalay. Tobudabu Mapamaduda Nupa to Chanchalakuna, Nakuing a Sitharaba history paper to the answer singer to Amuta Happy Hadun Hare. Tasin Harbamutam the Mahakti, Narang the Gi, Larik Pahudre, Maramaduna Paikat Habamatam, the Natichana Takitri Hadun Hare, Mahasi Theatre Gilam the Nauza and Pam Chamani, Maramaduna Mahak Theatre the Nauring the Larik Pahudabani, Binuna Makwela Chanchalakui Mong the Urubumatam the Makwati, Tasin Tasina Nusi Haltori Haduna Kali, Maramadra Mamana Vidunadi. Mahaki Purikal the Lothor Clipper says love letter ni Haiduna Kali, Tawutabo, Man Puthor Clipper the question paper or Hambagi Mong the Umatamda, Nusi Harkataba Maluraka Harktavagi, Nupi the Suyam Soni, Maramaduna Mahana, Nana Mapum Masida, Ingoda, Masi Hai the Badia the Bla, Atopana Manabam to Ledra Haidun Hangi, Madura Nupa to Su Havidi, Binuna, Laiti Haidun Kome, Parikadilo Creduana Masi Kamili Pasikaligu Haiduna, Nupi Hangi. Maduru Vinuna Haraklivasi, Karigumba Aina, Parikatha, Chakaraga, Mark Fang the Vida Lakle Habataragadi, Equibabana Ebo, Taptana Pubirakani, Maramadura Kubabana, Yum the Yokibu Matam, the Engonda, Koshanasida, Hanglibo Hang Singasiki, Pokum Singer the Loin Hangakani, Pokum Singasi Amuta the PV, Haduna, Mahana, Nupi to the Hire, Madura Nupi to Su, sounding boy like boy, Nangi Koshana to Mark Rena Kumuyare Haduna Hare, Madura Vinusu, Madu idea Duyan Fazini. Alu Taragadi Madu and Haruraki Haduna Mahasu Mayum Lum the Lae. Mayum Lum the Lapumatam the Mapa to the Masamo Paraduna. Exercise to Lerame, Maduriki the Mahasu Mapam Madura Chanchale, Mapana, Nangi Parika to the Kamdokre Haduna Hang by Matamda, Mahasu Adumaknungai Haduna Komi, Madura Mapa the Nangi question paper to Piro Haduna, Machanupa to Harapu Matamda, question paper to the Nushino from the Yaukre, Mankre Haduna Mapa the Komi. Tanzan to the Mapamadura, Nasagin Pimacha Ali to so, Mapamadura Yoksale, the Pimacha Ali to so Mahaki Machalapa, Vinuga, School Amata the Tamina Balina, Question of the Piro Haduna Mapaduna, Nupi, Recoshan to Loki. Masana Pasu, Pajana Pop to the Habisi Kangaduna, Mayuma Dudagi, Sailo told to the Mapadra P, Amasung, Mahan Uma the Kondurale, Mapaduna Koshan Singado, Matang Matang Hangai, Matang Matang Hapomatamda, Mahana, Saranturan Kumupadi, Koshan Kudimakijay Chaki. Binugi Machan Piduso, Mavunga Duna, Anava Kambangam Dana, Captain Labing Mong, the Urubamatan, the Yamna Noa Jadra Duna, Mama do you Manatala Tuna, Ima, Tamusi Yamna Kapi, Yamna Narabamale, Kamaito Siharibano Hydra Hare, Mother Mamma, Ibema came to Kalugalo, Maki Dine, Bora Lizo, Bora Pizo Hydra Hare, Maduligi Mamma, the Pashaputo Duna, Bora Lizo Hydra Machan Pidu Haki, Machan Pidusu, Bora Liduna, Mabunga do you Manata Pusalapum Matamda. Mabunga do so Bora Manam Tavati, Anava singer do Loina Pakikum Tawe, Amazon, Bora do Hauna Hauna Saki. Mana Bora do some charing Matamda, Bora do Yumla Clipper cover Duda, Shakespeare Sankaran Haribunapa Sina, Makoyi, Kunganga Duda, Theatre, Amatawi Havidi, Dharma Amatawi Havigi, covers your Ponga Duda, Everdice over the Mahal Tenaki, Madurigi Mahak Anava Loina Kaukina, Shakespeare Sankaran Gimanakta Machele. The same Harbamutam the Binu Haribunapasi, Larry Lashuda Kahina Tawa Yaute, Mana Nauzavati, Theatre Dharma Singer Sidani, Madurigi Sinasi Sifta Dana, present day the Uvafangi, present day the Hausi, Binu Haribunapasi, Yam Halo Duna Lereme,
ꯃꯍꯥꯛ ꯇꯦꯛꯁꯤ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯀꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯃꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯪꯅ ꯎꯅꯕ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯨꯔꯂꯤ ꯕꯤꯁꯝꯕꯔꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯥꯡꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯨꯁꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯈꯔꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯅ ꯊꯤꯗꯨꯅ ꯂꯥꯛꯄꯁꯦ ꯌꯥꯝꯅꯁꯨ ꯀꯨꯏꯔꯕꯅꯤ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯈꯤꯕꯗꯨ ꯊꯦꯡꯅꯩ ꯍꯥꯏ ꯃꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯑꯩꯁꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯥꯏꯁꯤꯅꯗꯤ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯣ ꯃꯗꯨꯅ ꯕꯤꯅꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯍꯥꯛ ꯗꯨꯀꯥꯟꯗꯥꯔꯗꯨꯅ ꯈꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯊꯤꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯕ ꯃꯥꯜꯂꯦ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯊꯤꯕ ꯆꯠꯂꯤꯕꯁꯤ ꯃꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯐꯔꯦꯅꯦ ꯁꯥꯔ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯪꯒ ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦ ꯃꯗꯨꯗ ꯕꯤꯔꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22ꯗꯣ ꯃꯍꯥꯛ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯅꯤ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤꯗ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯩ ꯄꯥꯁꯇ ꯕꯤꯔꯨꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯞ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯕꯣꯛꯇ ꯕꯕꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯃꯄꯥ ꯍꯪꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯤꯌꯦꯇꯔꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯁꯤꯕꯨ ꯑꯃꯨꯛ ꯇꯣꯠꯇꯣꯔꯤꯕꯅꯤ ꯃꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯅꯄꯥ ꯑꯗꯨꯅ ꯈꯪꯗꯦꯅꯦ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯊꯦꯡꯅ ꯍꯜꯂꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯠꯇꯅ ꯊꯤꯌꯦꯇꯔꯔꯣꯝꯗ ꯆꯦꯟꯈꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯅꯨ ꯅꯪꯒꯤ ꯄꯩꯈꯥꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯑꯁ ꯄꯩꯈꯥ ꯅꯨꯡꯉꯥꯏꯇꯦꯗ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯁꯇꯤ ꯇꯧꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯄꯥꯁꯇꯨꯗ ꯄꯥꯁ ꯀꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯊꯤꯌꯦꯇꯔꯔꯣꯝꯗ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯃꯒ ꯎꯅꯈꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯈꯨꯔꯥꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯗ꯭ꯔꯃꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯥꯔꯇꯦꯟ ꯑꯗꯨ ꯆꯤꯡꯈꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯕꯨ ꯗ꯭ꯔꯃꯥ ꯍꯧꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯀꯗꯕ 1 ꯇꯧꯒꯗꯕ 2 ꯇꯧꯒꯗꯕ ꯂꯣꯏꯅ ꯇꯧꯔꯒ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯀꯥꯔꯇꯦꯟ ꯍꯥꯏꯒꯠꯄ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯦꯈꯔꯗꯨꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯁꯨ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯉꯥꯏꯔꯤꯕꯅꯦꯅ ꯇꯧꯕꯅꯤ ꯃꯍꯥꯛ ꯉꯥꯏꯍꯧꯕꯅꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯀꯔꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ ꯊꯨꯡꯉꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤ ꯁꯥꯔꯤ ꯍꯥꯏꯅ ꯏꯔꯛꯏ ꯀꯔꯤꯅꯣ ꯁꯥꯔꯤ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯪꯅꯔꯤ ꯃꯁꯤ ꯇꯦꯂꯨꯒꯨꯗ ꯑꯇꯣꯞꯄ ꯃꯔꯣꯜ ꯑꯃ ꯂꯩꯕ ꯖꯥꯠꯂꯅꯤ ꯇꯦꯂꯨꯒꯨꯒꯤ ꯃꯤ ꯈꯔ ꯂꯩꯕꯗꯣ ꯀꯧꯁꯜꯂꯛꯎ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯥꯔꯤ ꯍꯥꯏꯁꯤꯒ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯝꯇ ꯍꯪꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯍꯥꯏꯕꯗꯤ ꯗ꯭ꯔꯃꯥ ꯑꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯁꯛ ꯑꯅꯤ ꯂꯥꯛꯏ ꯃꯈꯣꯏ ꯑꯁꯤ ꯇꯦꯂꯨꯒꯨꯔꯣꯝꯗꯒꯤꯅꯤ ꯊꯥꯔꯛꯂꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯟ ꯑꯦꯛꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥꯔꯛꯂꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ パꯃꯇꯝꯗ ꯁꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯟꯅꯕꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗꯕꯨ ꯁꯥꯔꯤꯅ ꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯀꯔꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯥꯔꯤ ꯍꯥꯏꯁꯤ ꯁꯥꯔꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤ ꯍꯥꯏꯕꯒꯤ ꯁꯥꯔꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯟ ꯑꯦꯛꯇꯔ ꯑꯗꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯂꯤ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯦꯟ ꯑꯦꯛꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯈꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯁꯀꯤ ꯗꯥꯏꯂꯣꯒ ꯑꯗꯨ ꯐꯖꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯆꯠꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯚꯤꯅꯨꯁꯨ ꯁꯪꯀꯔ ꯃꯅꯥꯛꯇ ꯂꯩ ꯃꯗꯨꯒꯤꯗꯤ ꯁꯪꯀꯔꯅ ꯍꯥꯏꯔꯛꯏ ꯃꯦꯟ ꯑꯦꯛꯇꯔꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯗ꯭ꯔꯃꯥ ꯑꯁꯤ ꯃ꯭ꯌꯨꯖꯤꯛ ꯐꯖꯅ ꯈꯣꯡꯕ ꯑꯃ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯕꯨ ꯂꯦꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯕꯤꯅꯨꯕꯨ ꯎꯕ ꯃꯇꯝꯗ ꯕꯤꯅꯨꯕꯨ ꯀꯧꯁꯜꯂꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯑꯁꯤ ꯎꯅꯤ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯅꯨꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯪꯀꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯪꯅꯕꯨ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯪꯀꯔꯅ ꯍꯥꯏꯔꯛꯏ
drama se musician khar darkar oi maram aduna somna kan de leiba bharagi yumdo adeida akhogi musician khar leibani mafam aduna muli ko bunu pam leibani mahakpo mafam masida aina ko buni haiduna kawro aduna aigi sakal adu puraga chalo yam thuna chalo natragadi phibam mata da batare haiduna hare matam aduna sakal thobaga sidi yamna lemnai maram aduna Binuna sakal thawduna lapui mongda uba matamda mafam adura leriba mising adusu yamna ngaknakuna yengnakhi Binusu mafam adura yorokpa matamda mafam aduradi muli duri yu taptana thakkai mafam adura gazal saktuna isai saktuna yamna langthokduna leibagi mong adu thengnakhi isai adu loirakpa matamda binusu mafam adura changai mafam asida muli leibra haiduna hangi madura yu ngawba amna somnakanda leibni haiduna mafam adu tagdatuna binusu muli thiba changai muli thiba matamda mahana Muli lebra haiduna masamukta hangi madura mahasu phagidoduna leite haiduna hajali yungawbu singaduna snag acting yamna haini haiduna muli de haiduna makoi puna nokminai Venusu muli manatu changheladuna yam sekara nambu kahobani music darkar oile haiduna here madura muli na aidi ngasi thaba yam chilile yungawbu daba yam lai yu makal thakadaba mayam lai haiduna here ai potha bagi matam leite madura vinuna Shakespeare Shankar kawri bani haiduna here Shakespeare Shankar na hairibasi maramasi mafam maduradi Shankar si mayamna yamna phawba dramagi mini haiduna mahapu Shakespeare Shankar haiduna thonkibani wahai singadu taba matamna somlakandadi muli di nopuna wanthaki madigi makoina yam usitana nopagi mongda uruba matamda Venusu sauniman kiduna drama du yengnabagi damakta EMS sulakani habidi Tamil Nadu Chief Minister du sulakani haiduna hare wahai rutabadi yam thuna chalasila haiduna mahana Vinu mafam da duagi putoktun tholai mahag nisaga loina hanke madagi karama waraduna yamna thuna theater tokudaba jaga dula lai agi sakali lehawre hadun harpa matamda nagi sakal du agi Manipuri ga lakse chani haiduna mahana Vinu mafam madula yamna thuna theater tamna lai theater aduna mahal thaujalapa matamda yusu ngauri lakpanina mahsuma thopama panonda lole man gari du yamna kanna thawagi mong du matamda Vinu di yamna pakali matawuda Muli so phagi taw tawduna gai sum thawduna lai dramasi matanda nang loina khangnabra haiduna mahana muli da hangbu matamda muli nare aidi taniyo baskaran iba lai khudima loina pawa loile nana khwali pamjaba writer di kana no haiduna muli na Vinu da hangbu matamda Rabindranath Tagore haiduna hare yam phaini adudi mahana iba lai khudima asi ahanba hek phongbaga ai koiti thiraduna adumak pai ma asi swagi khwali pamjaba writer ni Madigi Makoiso theater to Pomadrulai, theater to Pomadrula Pomatamda, Sankar Stole, Sankana Muli Urubu Matamda, Kainunang the you pull the ngawale, Namu Isai Komungam Dribrani Hadurangi, Mother Kadabingam Mudilo, Emis the Lakrabra Hadurangi, Lakani, my missing shoe of Slavani, how will Slow Hadunam Hala, Muli Buma Pomadrupusale, Mahomadra Mahala, Harmonium Putoladuna, Mahomadra Sandariba, Lila, Hybrid Drama Dugi. Background music beautifully. Maduragi Mapamadura Venusu Katrina do Zinkana with the Matawi to Pai to Namapamadura Pamdrele. Drama Gisin Kodima to the Mahani Yama Pajana. Background music Bibi Mo with Urubu Matamda. Mark the Happy Vinuti Yam and Hausa by the Waki. Tanza Chana Makal Makakayaki. Zentra Sing Puto Laduna. Mahana background music Piki. Drama do Lucilla Pomatamda Mahana Masing Tea. 1, 2, 3. Aduga kuba kuro haiduna hek harappa matamda babok sing adusu kuba loina khunare mahagi confidence amasung mahana uthokliba mahaki talent asi uruba matamda Vinudi moli na pungsum sumkiba habdo oike mato usumna matam maduradi khungang sida lambi thongi phibam phattabanina ising lomda chali maramaduna hi tongnabugi damakta makhoiso makhoi gi lungi sing adu takaladuna makhoi ni yu ngawdana fre haiduna isai chakla saladuna lai Makoisu hi puna tongmini mulisu yu puna ngawri banina isai sakpati lepkhide makoi ani mak isai samina duna aduma hi tongmina duna lai madagi di mahana isai ado som salakpadagi tune namani changappadagi recorder puthokla duna mahana tune adu record toksali madagi mahana re saimna london chappa matamda masigi tape recorder se porkhibani aina garigumba ama hek habi tune ama he ni changappa matamda masida record ta toksali Sai Paribana Pasi, Mana Gari Workibana Padani. Mato Ududa, Venusu no Petoki. Madidi Vinu Moli Dare. Mole. Namu Madrasa Gasatuna. Filami Saidaga tried to way at the Rani. Madra Molinare.
Kaduduna Madras Alaga Migi the Mutation Shapidana. I did Sana Kurikumbamba to Pame, Kung the Chatuna Theatre Sinda. I eat the lensing as you would Papame. Mother Vidunare, Nangimo City, Yunga Tadong the Bagimo Nine, Kunga Tadong the Bagimo Nine. Madura Mulinare. I give me have a sina equate a pungal pay. Madagidi, Binunare, Nang Hechelib home Quidemata, Nangi me out in Trutruze. Obviously, Maquina pungal pay begin Matadi. Nangi Pangalatri Maruyan Orivasi. Nang say MS Baburas K Fenatra. Masu Karigumba, Kunga do they can talk the Bataragadi. I with the Madras the Kasalam the Bataragadi. Masi Equanam Haki say Tariba Amusum Haki say Shagribase. Sapangam Kidrane. Nansum upon Madam Tati Salagayi with an Hadri. Madagdi Maquina Honor Lakli Bahi the soap and Tumpam Yogudagi. He do the Kumtaro Hadra he holy in the Padre. Masu he do the Kumtarakana Muhammad Churubama Chamdurale. Madura Vinuna, Nangi calls the English little Rene Haduna Hare, Madura, Madu Ikonati Haduna, Mulina Vinuda Hare, Nangi Oki Suero, Madidi Vinusum of Hamadudagi, Harauna, Adamochatki, to meet a do the game of Koini, Yamna Queen Unakita Bahabi Wadi. Madidi Senase, President Mulay, President Ahalo Vinuna, taxi driver to Hare, Matamadu the Gide, Queen is Unakidre, Madidi taxi driver to Hare, soon Unakitra Brane, Madagi, Vinuna Hare. Numit adudagi chahi ani mukimatungda aina PUC tamlingai matamda aibdi class 12 tamlingai matam aduda mahakai gaungtang thenaki mausu ekhoi department da larik paipa lakhibani numit adu Rabindranath Tagore gi larik ama phongi haiduna larik adu ekhoi library da leramgani haiduna mausu mafam adura larik lobu lakhibani mahakai ga numit adu thenaki mahana ingonda larik adu amuto waijage na haiduna harakbani adura isu mahapu library tamna puduna chale Library tamnat pudun sa pamatanda librarian na dunadi narik adu first year ki satra mana habidi class 11 ki satra na wai ki adun hare wai ki mi du kanano hadul hangma matanda 11 tamli ba eni ni hadun hare adu targadi fare eni de gelai ga du law si hadun makoi ni thola pamatamadu da mamana bam lautuna college ki function am organize to paita mutta nang darkar wali haduna binu mafam aduragi pudun satke binu su ma ki mamana bamada Mulibo, any Manak Tamna Pubi Waduna, Cinderam the Masuma Pamadriki Satke. Madidi Moliso, any Leribacado Lai, any Sumaquene Leribacado, music class name Maramadra Pamadra, Ishayo and Adura Lerame. Mohammed Leriba missing at the boat, stepped over Palm the Pataki, Molina, Markidari do the any the Mahaki Larigado, Hividi, Ramidranan Eva Larigado, Amto Wajaki Hadunare. I see we know him a man of any Hadun Suhare. Madagi Mahadari do me and Madagi me amda, Kusina Handuna, any Manatari do you hole, Dari do any the power of Matamda, Mahaso, Mahan Irakliba Wapam Singa Kangi, Maramadura, any Mudari to the Evasi, Larigasi Pavalo today, or in the Midam Walam Sum Kandri Roy Maramadura A, Binugi Makuta Lagasina Walsina Lagi Hadun Hare, Madagi Mulinamu, Iragare, Isunango Mani, Anova, Rabindranath ki, Larik Laku Matamda. Yamna Kaulang Najama Misagamani, Maramaduna, Madugi Larigadu Numidam Walam the Pavalo Gini Hypataragade, Ayuhre Numidam Walam the Lake, Adomi address to Habiro Haduna Mahanam High. I see the being on the current of Minati Hadnasu, Maha Iraduna, Pagito Udra, any the Piki, any the Mahaki Lepamutai, Amusung, Numidam Walam Matam the Lapumatam the Mapamadu, Linyam in many section allow Haduna Mahanamu, Muli the Pagit of Chile. Numidang Waram Matamadu Europe Matamda, Muli so, Nangam Singam Dana, Masu, any memes and a bit of the same Sadra Lake, Somna Kandadi, any su, Larigadu, Hatuwatu, Mahak Pavlushan Nabahonaki, Madrigini Numit Hecta of the Gidi, Mahakso, Lartelama Paraduna, Sakalama Todutuna, any municipal of Matamda Makuranam Hapu Kokshiladuna, Guam Tapam Hadana, Guam Tapalame, Amusung, Mahasu Mapama to the Gay Hydore, Asumusumla putting the Mahasu, any game Yoksale. Any game the Yoksal Kumatamda, any so Latelama Paraduna Tole. Madagidi, any in Harry. Like I said, Pablo Ripamatunda. Binu the Mutilan Biroko Hadunare. Madra Molina, Carino, Equinicia, Muhana Unaroi the Plane. Madra Enina Mare. I Madamuti Haidina Haduna, Masu no Petor than Harry. Opamudagi, Moli so, Harau Zatke. Senasi President Mulai, President Lapamatamda. Binuna taxi driver to Harry. Numit to the Gidi, Moli so, a quick colesta to the Lai. Mana quick colesta to the Laklipase, Ayuna Badinati, any Buna Black Bani. Biluna driver to the Wari Makatare.
Enisi angangungi matamda mahaki mama pasi accident namda laikidre. Maramadura Enisi machi amasung mataiga makoi yumadura punna laibani. Mulisu makoi yumadura toina chaladuna Eniga unai. Eni hoigi imung asi isai nongmaida ngawjarapa kangunina Muliga makoiga yamna tuna tona tinaki. French writer Victor Hugo haribanu pasina iba larik ama Enisi yamna pamjabani maramadura aina mi amada lekladuna Madugi larik adu Malayalamda atra hantuhanbani. Atra hantolaba matungda train gi khuthangda Mulida yaulai. Novel adugi matanda mahana Vinuda haiba matamda karino madugi do phongdribra haiduna hangi. Kali phongdinoda Akaswani gi nupa amana atra hantotuna ingona tharapani. Madugi Vinuna fagito aduna hare. Noi warisri yamna bumong tarine. Magazine si kunaga idana novel su kunaga ibaga samana kreni haiduna hare. Madugi di Muli su novel adu sumsum paba matamda aroi bigi chapter yawmdre haiduna hare. Friends the ikiba matamda last chapter yawbani haibadi chapter number 14 yawbani adubu masidali chapter number 14 yawmdre ne. Mali Vinu hare karino lang haichaba sengurane. Madura Muli hare. Friends ki novel adu English da hantokoda ipaba loirabani me aroi bigi chapter yawdi haiduna hare. Madura Vinu hare. Asnangi mong sidi film loram da mai mukhiba chap manarine. Madura Muli na mo hare. Masi thakli mi do ai phuning mal loirabani. Vinu na mo hare. Adu regadi aroi bo wari do Nang ingo de liro ni ay wani isan biragi ni hadun hare. Madu su kai budi kai di adubu madu chumgadra ni hadun hare. Chumda wari fazragal wari. Wari du liro ay iragi hadun hare. Fare adu taragi di aduna tawsi hadun makwai ni ma. Wari du ina bagi tamata sem sakhe. Madu dik di binu su pamthar aduna wakal khaladuna. Novel adugi aroiba chapter adu Muli na harakki bagi matungina mahakna wahi wata fazaba kya marong hapchaladuna iba hore. Asum tawduna Vinu su iba loiraduna mahana Mulida novel adu sinaki. Novel adu Mulina paruba matamda yamna haraujaba yamna penjaba ama phawki. Mahana Vinu da hare. Madras di nangna chakadamnine nangdi film gi wari igadabani. Aidi masigi wari si paruba matamda film amma yemuga chap manakre. Maramaduna nang wani chalukatroge haiduna hare. Madudagi di Vinu su mamang takta Mulina hakiwa tugumna Aina Madras atuna migi da mata wari bi baduri tali. Madura mafam masira nangi khunganga thadok pamdogi moni ni hadra makoi masel. Mama taki wa singa duka chamana na Vinu na harakpi mong aduda puna nongin adura lekhi. Nongalaba matamda Muli so enigi mayimda lai. Enigi machi si na aduna phamungda ta aduna lai. Madagi di mahana enigi machi gi manata changshilutuna enigi machi ga wari sandragwa matamda enigi machi na hare. Nang lakani hadra mahak ting asai yuktagi Sakshangda changduna ahawa thum thongdun lei nangi damukta ngaga thongkhibani haiduna hare. Madurigi machi aduna hare. Enisi mama thaki matamdadi mahaga se tumina mathanda ungduna leibani. Nanga unarubadagi mahaga se haraukta yambai mawang se uba phangle. Masi urubada isu yam nongai. Madura Mulina machi adrange. Enigi mama pa lekhiraba matamado chahi kyamuk sure mahakti. Madura machi aduna chahi mapan ladwai mukti sure. Ima babana mahakpo yamna luna tawbani. Adubu Yamna luna tawram bado khangleb lekhibadagi mahaki wakalon se pong hongba habdo ki. Enigi machi se paralysis tawduna lei maramaduna aidi nangina khuthengladuna aina namoda thagat wahai haningi. Aidi hawappa ngamdre nang aigi nangta chango aduga ai nangina khudatubu pairaduna Thagatchari haigi haiduna hare. Maduda Muli su machi adugi manata changladuna makuladu paiduna laikhiba matam maduda Thagatchari haiduna machi aduna hare. Tanjaduri inisu sangloiri haduna Muli bukaure Muli su dining table da phamladuna enina mahakida makta chana thangna baru thibiraduna pijeba hore. Madura Muli su chana yamna hawi nang injang se matau karamna bu thonglibano haduna hangi. Madura inisu nokphet tawduna haidokpa yadi haduna khomi. Chak chana Muli na eni dhare. Eni akwini gi marakta wari sanaba matamda yamna phongna dongdong sanabsu yaudri. Aduna aidi aigi thamoida leiba wahi singase nangonda ngasidi phongdongninge. Nangbu aina pami ai nangal hongba pami ai ka hena ina kara khunba midi nati adubu nangbude ai chara hilaloida wahi duta matamda enisu phamambadagi puklawn hagotuna jatki. Maha piano magi manakta leptuna lei. Maridi Muli su mahana hagotuna jatkibai mong aduda karigumba khara chingnarap tawaduna ma enigi manakta lai. Enisu mafam aduda mamayong thoktuna leptuna lermai mong adu uruba matamda mahasu pakhatkiduna hai. Aina nangwada masi wafam si hariba matamda nang aingon sauribra. Aina nangwada wafam singase haibisa khara thumman khrabra. Lohongwai wasi yam thurabra. Mahasu yana pakana hange
Nangi laishu tamba loiraga nangna thapaka tawraba matungda yamna tamda hongasu yaganida. Maduridi enina onthoktuna hare. Moli akhonigi marakta karimta oiba yaroi. Nusinaba yaroi haiduna hare. Karigino haiduna hangi. Madura enina mahapo chachkro haiduna ichaw langaduna hare. Moli su tawhom khangde mahak tumina damak thole. Adubu mahak wakal ama lakpadagi enigi manakta jangcheladuna karigidamukta nangna yadribasibu haiduna enigi mapamba madubu pariduna yamna sauna mahana enida hare. Nangna chalo haraga aini rachakadra haiduna su hare. Aina nangi namita aigi nusiba uke. Kari marumgina nangna aibu reject tobiribase haiduna hangi. Madura mamang thakki matamda mahakki machiga mateiga dugi mayumda mahangna lerakpa matamda machi edu naduna leirabanina matei eduna mangoda miyeng karam chanba hawi. Maramadura matei eduna isai piano khomba matamda matei eduna wari lere. Aidi thane college ki matamda dance ka tawrami. Alu taragadi yeningine abdu tawsini haiduna eni sukhumai. Madura matei eduna aigi dance partner sulai tana haiduna hare. Madura enisu ai lerisi haiduna makhoini dance tawrakpa matamda enigi matei eduna mahakka dance tawba matamda paifam sadaba jagada sum paile sum pairakpadagidi enisu mahakki control ngamdabadagi mahakki matei aduga aronba mari thamnakhi. Maduragidi molina sahoduna hare. Eni akhoini marakta lainakhiba mari tudi karino. Madura enina madudi ai asengba sangsara sidagi ngahak nanthoknabidamata honakhiba aranba thabak amani. Maduragidi molina hare. Adu taragadi Karisu Kangjadaba, Karisu Marala Jadaba, Nasias in a pound the Tadun lady Aduga, Naquini Tori Mongs in a curry. Nang in a seas in a pound the Tadun lady Habit Muta, Nang the Makatumina Kibra Hydrangi. Why do Ta Matamda, Enisus Haudana, Muli Bumapa Madrid Antore, Mulisus Haudana Mapa Madrid Tolapomatam, the Mahaki Matetuso, Arau Haraula, Muli Gatinaki, Madura Muli, the Kani, Pimi and the Urubu Matamda, Eniga Makoinigi, the Neriba Aron Marie Si. Murlina Kankri Hapisi Mahana Kamangami, Maramaduna, Mahasu Mahamaduna, Tumina, Maruno Taduna, the Mogli Hawi, Madurigi Prajing Senda, Vinuna, driver to the Hari, Numita the Mahagasi, Matamoi Saki, Matamoi Pen the Bahibdo Kibadagi, Aini Mahaputi Basi Sumung Pankide, Karigu Mahana Wakalung Itaba Mahaki Pen the Bamali Taragadi, a hek mang when he had Hari, Madura taxi driver Duna, Housing Mangi was Sugumnara Hadun Hangi. Madagidi taxi driver to Makatare. When a farine, Adu Taragadi, Matangi dedi Mahagasi Karam Kanda Unaki, Madagidi Vinunare, Aina Kolis Karapamata Maduda, Equigi, Muzaduna Gidamata Chiti Malay had to Harakani, Stavrum Zalaga Lorso had to Harry, Maduda, Equigi, Wazaduna, Kolis Tamukudangari, Nubina, Letter Pirapuga Hori had to Langapusulang Nabi Ebony. Adudagidi Isu, Stavrum Zatuna City to Lorpamatam the Chiti to the Faredudi Maras Yoga Mafam Madura Chalachi Hadra Mokoso, Mafam Madura Lai, Mafam Madura Film Kapagi, Havidi, Mafam Madura Theatre Musulevani, Theatre the Me Mama, Pilama released Obagi, Harabo Putuna Lerami, Saulum the Herogi Karauchi, Puza Tonaduna, celebrate Tona Sangom Habi Chanabisitone, Maramadra Makoi Pamba, Hero Singadura Sangom Hydro Labing Mong Sisu Queen Overfangle. Madurgi Makoso, Hotel Adrulai, Hotel at Mapudo Kara Halway. Apamado ising bure hadna ahala tuso ising sumbokuna lerami madigi makoina sangchalakduna kam ta pibiu haduna hare ahala duna makoida kam sinaki swami na hare theater adugina kan handpump amalebani handpump madagi ising ahum lakthak taragadi film line da thabak soidna phangani haduna hare ka aduna puduna chanabi damata hotel aduda thabak toba mi mabu mahana koksali makoi ahum puna ka adugi manakta lai ka asigi mawong asi yamna chawba ka dina te piktipi adubo Maya Mudum Labadi Chali, Makoini, Kadru Puna Laminaki. Barasir Lady Missing Anambana, Cinema Maril in a Baming Altani. Makoisum of Hamadura Changlapamatamda, Lupa Machadana, Makoi, Pose Pubiapa, Amasung, Tong Habi Vedamata, Pashapi, Hadun High. Tawadu Bashado, Kajikatan Pibagimo, the Ubamatam Mahasu, Matwaino Item from Madrigachaki. Matosum Makoso, Henpa Madagi, Sing Tapalai, Amasung, Mai Bupala Bedi Hadana Makoso, Henpa Madri Sing Taki.
ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯊꯤꯕ ꯂꯥꯛꯏ ꯚꯤꯅꯨꯁꯨ ꯔꯥꯏꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯥꯏꯇꯔ ꯑꯗꯨꯅ ꯅꯪꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯌꯨ ꯑꯗꯨꯕꯨ ꯅꯪꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯕꯨꯗꯤ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯚꯤꯅꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁꯤꯅꯦꯃꯥꯗ ꯑꯩꯈꯣꯏꯕꯨ ꯆꯥꯟꯁ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯨ ꯃꯗ꯭ꯔꯥꯁꯇ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯁꯨꯇꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯕꯗꯨ ꯃꯈꯣꯏꯁꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯈꯤ ꯃꯣꯔꯂꯤꯁꯨ ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯨꯗꯤꯑꯣ ꯀꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯍꯥꯛꯀꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯇ ꯌꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁ꯭ꯇꯨꯗꯤꯑꯣ ꯀꯌꯥꯒꯤ ꯊꯣꯡ ꯊꯤꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯟꯁ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯕꯛ ꯐꯪꯗ꯭ꯔꯕꯅꯤꯅ ꯐꯤꯂꯝ ꯅꯝꯐꯝꯁꯤꯡꯗ DOP ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯚꯤꯅꯨꯁꯨ DOP ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ DOP ꯍꯥꯏꯇꯥꯔꯒꯗꯤ ꯐꯤꯂꯝ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯚꯤꯅꯨꯁꯨ ꯃꯍꯥꯛꯀ ꯆꯥꯟꯅꯖꯔꯤꯕ ꯏꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯄꯤꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯃꯁꯨꯡ ꯀꯥꯔꯄꯦꯟꯇꯔꯒꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯁꯟꯊꯤ ꯄꯥꯏꯗꯨꯅ ꯊꯕꯛ ꯐꯥꯎꯕ ꯁꯨꯍꯟꯈꯤ ꯃꯗ꯭ꯔꯥꯁꯇ ꯂꯩꯕ ꯑꯁꯤ ꯄꯩꯁꯥꯗꯤ ꯆꯪꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯣꯔꯂꯤꯁꯨ ꯑꯐꯪ ꯑꯐꯪꯕ ꯁ꯭ꯇꯨꯗꯤꯑꯣꯁꯤꯡꯗ ꯆꯥꯟꯁ ꯑꯃꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯅꯣꯡꯃꯗꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕ ꯃꯇꯝꯗ ꯃꯑꯣꯡ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤ 3 ꯇꯥꯟꯊꯣꯛꯈꯤ ꯃꯍꯥꯛꯅ ꯁꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯃꯄꯥꯟꯗ ꯀꯅꯥ ꯑꯇꯣꯞꯄ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕ ꯍꯩꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯔꯂꯤ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯔꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯍꯟꯕ ꯌꯥꯎꯍꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯨꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯈꯔ ꯐꯪꯖꯈꯤ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯈꯣꯏꯗꯤ ꯅꯍꯥꯟꯒꯩ ꯍꯥꯎꯇꯅ ꯆꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯃꯄꯥꯟꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯗꯨꯅ ꯚꯤꯅꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯈꯤ ꯄꯟꯗꯤꯠ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯋꯥꯡ ꯃꯔꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯤꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯧ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯤꯂꯝ ꯀꯌꯥꯃꯔꯨꯝꯗ ꯑꯗꯨꯃꯛ ꯌꯥꯎꯕ ꯍꯧꯔꯛꯏ ꯐꯤꯂꯝ ꯑꯃꯒꯤ ꯍꯦꯔꯣ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯏꯒꯣꯕꯨꯗꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯍꯦꯔꯣ ꯑꯗꯨꯁꯨ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯄ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯁꯨ ꯐꯝꯗꯨꯅ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯄꯥꯔꯤꯉꯩ ꯃꯇꯝꯗ ꯐꯦꯟ ꯑꯗꯨ ꯃꯨꯊꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯥꯗꯤ ꯌꯥꯝꯅ ꯁꯥꯕꯅꯤꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯍꯦꯔꯣꯅꯤ ꯑꯣꯏꯔꯤꯕ ꯔꯥꯙꯤꯀꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯈꯪꯖꯕ ꯇꯥꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯤꯅꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯨꯃꯥꯏ ꯑꯃ ꯄꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯗꯤ ꯚꯤꯅꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯥꯙꯤꯀꯥꯅ ꯚꯤꯅꯨꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯤꯂꯝ ꯑꯗꯨꯒꯤ ꯍꯦꯔꯣ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯀꯂꯛꯄꯗꯤ ꯐꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯚꯤꯅꯨ ꯑꯃꯁꯨꯡ ꯃꯣꯔꯂꯤꯁꯨ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯂꯥꯏꯟ ꯑꯗꯨꯗ ꯚꯤꯅꯨꯁꯨ ꯃꯌꯥꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯗꯨꯗ ꯌꯥꯎꯁꯜꯂꯤ ꯑꯃꯁꯨꯡ ꯃꯣꯔꯂꯤꯁꯨ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯎꯔꯗꯨꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕ ꯑꯗꯨ ꯌꯥꯎꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯂꯩ ꯃꯃꯤꯡꯅ ꯏꯟꯗ꯭ꯔꯙꯅꯨꯁ ꯀꯧꯏ ꯃꯍꯥꯛꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯁꯨ ꯂꯥꯛꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯂꯝꯅꯤ ꯃꯁꯤꯗꯤ ꯍꯤꯠ ꯑꯣꯏꯔꯣꯏ ꯐ꯭ꯂꯣꯞ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥꯁꯤꯡ ꯍꯥꯏꯕꯗꯤ ꯑꯋꯥꯃꯟꯁꯤꯡ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯐꯤꯂꯝ ꯑꯁꯤꯗꯤ ꯍꯤꯠ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯆꯠꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯒ ꯃꯣꯔꯂꯤꯒ ꯋꯥꯟ ꯇꯧꯐꯝ ꯑꯗꯨꯗ ꯋꯥꯟ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯣꯔꯂꯤꯁꯤ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯗꯨꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯔꯂꯤꯁꯨ ꯑꯁꯦꯡꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯂꯣꯞ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯣꯔꯂꯤꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤꯗꯤ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤ ꯍꯤꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯈꯣꯏꯅꯗꯤ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯂꯣꯞ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯍꯤꯠ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯣꯔꯂꯤꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯂꯣꯞ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯦꯂꯦꯟ ꯌꯥꯎꯗꯕ ꯃꯤꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯂꯦꯟ ꯌꯥꯎꯕꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯐꯤꯂꯝ ꯑꯁꯤ ꯍꯤꯠ ꯆꯠꯀꯅꯤ
ꯃꯗꯨꯒꯤ ꯃꯨꯂꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪꯒꯤ ꯐꯤꯂꯝ ꯑꯁꯦ ꯐ꯭ꯂꯣꯞ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯕꯦꯇꯤꯡ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯂꯣꯞ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯏꯁꯤ ꯇꯪꯈꯥꯏ ꯀꯛꯊꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯅꯪꯒꯤ ꯐꯤꯂꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯤꯠ ꯆꯠꯂꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯏꯁꯦ ꯄꯨꯟꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯙꯤꯀꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯤꯂꯝꯒꯤ ꯁꯣꯠ ꯑꯗꯨ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯦꯀꯞ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯨꯚꯤ ꯑꯗꯨꯒꯤ ꯍꯦꯔꯣ ꯑꯗꯨ ꯂꯥꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯗꯦꯇꯔ ꯐꯤꯂꯝꯒꯤ ꯃꯈꯥꯗ ꯑꯩꯅ ꯁꯃꯥꯖꯇ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯀꯗꯧꯔꯤ ꯃꯃꯤꯡꯅ ꯇꯦꯟꯗꯔ ꯒꯦꯝꯁ ꯀꯧꯏ ꯃꯗꯨꯒꯤ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯔꯦ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯂꯤꯔꯝꯂꯕꯅꯤ ꯃꯗꯨꯗ ꯍꯦꯔꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯔꯤꯜꯁ ꯆꯣꯟ ꯊꯥꯈꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯗꯨꯗ ꯔꯥꯙꯤꯀꯥꯅ ꯑꯁ ꯀꯥꯏꯗꯒꯤ ꯋꯥꯔꯤꯅꯣꯗ ꯃꯗꯨꯕꯨ ꯑꯗꯥꯝ ꯊꯤꯕ ꯋꯥꯔꯤꯗꯨꯕꯨ ꯃꯗꯨꯗ ꯍꯦꯔꯣꯗꯨꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯋꯥꯔꯤꯗꯨ ꯈꯔ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯏꯅ ꯃꯗꯨꯒꯤ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯈꯛꯇ ꯅꯠꯇꯦꯗ ꯃꯁꯤꯗ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯁꯤꯟ ꯈꯔ ꯌꯥꯎꯏ ꯃꯗꯨꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯍꯦꯔꯣꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯙꯤꯀꯥꯗ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯙꯤꯀꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯏꯃꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯏꯄꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯗꯤ ꯌꯥꯝꯅ ꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯄꯥꯝꯃꯤ ꯃꯗ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯅ ꯍꯪꯉꯤ ꯑꯩꯉꯣꯟꯗ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯂꯩ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯔꯥꯙꯤꯀꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯝꯆꯦꯠ ꯑꯗꯨ ꯂꯧꯈꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯊꯤꯟꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯅꯥꯔꯗꯨꯅ ꯂꯩꯍꯧꯏ ꯔꯥꯙꯤꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯤꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯅ ꯕꯤꯅꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩ ꯁꯤꯅꯦꯃꯥꯒꯤ ꯂꯝ ꯑꯁꯤꯗ ꯈꯣꯡꯗꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕꯗꯣ ꯀꯔꯤꯝꯇ ꯂꯩꯔꯨꯅꯨ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯍꯦꯔꯣꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯥꯟꯊꯣꯛꯀꯣ ꯐꯤꯂꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯥꯎꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯐꯤꯂꯝ ꯑꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯀꯥꯃꯔꯥꯖ ꯅꯪꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯨꯠ ꯑꯗꯨꯗꯤ ꯉꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯌꯥꯎꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯊꯤꯜꯂꯨꯆꯣ ꯃꯊꯨꯟꯗꯒꯤ ꯏ ꯊꯣꯛꯑꯦꯅ ꯑꯝꯇ ꯍꯥꯏꯁꯨ ꯍꯥꯏꯗꯨꯅ ꯀꯔꯤꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯥꯃꯔꯥꯖꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗ ꯃꯨꯔꯂꯤꯁꯨ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯃꯍꯥꯛꯅ ꯇ꯭ꯌꯨꯟ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯏꯟꯗ꯭ꯔꯙꯅꯨꯁ ꯑꯗꯨ ꯂꯥꯛꯈꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯏꯁꯩꯗꯨꯕꯨ ꯌꯥꯝꯅ ꯐꯖꯔꯤꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡꯁꯤꯅ ꯀꯩ ꯀꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯨꯔꯂꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯏꯟꯗ꯭ꯔꯙꯅꯨꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯕꯨ ꯀꯅꯥꯅ ꯈꯪꯗꯕꯒꯦꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯨꯔꯂꯤꯅ ꯏꯟꯗ꯭ꯔꯙꯅꯨꯁꯇ ꯁꯥꯔ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯗ ꯁꯥꯔ ꯀꯧꯔꯛꯀꯅꯨ ꯏꯟꯗ꯭ꯔ ꯈꯛꯇꯪ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯏꯟꯗ꯭ꯔꯅ ꯅꯪꯕꯨ ꯌꯨ ꯊꯛꯄ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯏꯟꯗ꯭ꯔ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯝꯄꯣꯖꯔ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯟꯗ꯭ꯔꯅ ꯃꯨꯔꯂꯤꯗ ꯍꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯨ ꯊꯛꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯀꯦ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯀꯥꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯔꯨꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯀꯝꯄꯣꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯟꯚꯤꯟꯁ ꯇꯧꯍꯟꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯌꯥꯅꯕ ꯍꯥꯏꯅꯕ ꯑꯁꯤꯅꯤ ꯑꯋꯥꯕ ꯑꯣꯏꯔꯤꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯌꯥꯕ ꯇꯥꯔꯒꯁꯨ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯔꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯨꯅ ꯑꯃꯨꯛ ꯌꯥꯔꯣꯏ ꯃꯁꯤꯗꯅꯤ ꯌꯥꯝ ꯋꯥꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯨ ꯕꯣꯇꯜ ꯑꯃ ꯊꯛꯑꯒ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯦꯗ ꯐꯤꯂꯝꯒꯤ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤ ꯈꯥꯡ ꯂꯥꯡ ꯉꯝꯄꯣꯟꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯟꯗ꯭ꯔꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯀꯟꯗꯛꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩ ꯃꯨꯝꯕꯥꯏꯗ ꯆꯠꯇꯨꯅ ꯒꯖꯜ ꯀꯝꯄꯣꯖ ꯇꯧꯗꯨꯅ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯍꯤꯡꯕ ꯄꯥꯝꯃꯤꯗ ꯃꯗꯨꯒꯤꯗꯤ ꯏꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯕꯨ ꯀꯂꯛꯄ ꯐꯥꯎꯏꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯆꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯝꯃꯤ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯅꯪꯒꯤꯗꯤ ꯀꯔꯤꯕꯨ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦꯅꯦ ꯅꯪꯗꯤ ꯑꯆꯧ ꯑꯆꯧꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯒ ꯐꯤꯂꯝ ꯅꯝꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯃꯗꯨꯗ ꯏꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡ ꯑꯗꯣ
ꯃꯗꯨꯒ ꯂꯣꯏꯅꯕꯁꯤꯅꯤ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯑꯩꯕꯨ ꯃꯌꯨꯝꯗ ꯀꯧꯏ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯑꯣꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯐꯝꯃꯒ ꯑꯩꯕꯨ ꯗꯥꯏꯔꯦꯛꯇꯔ ꯊꯣꯛꯂꯛꯑꯒ ꯏꯁꯩ ꯑꯃ ꯀꯝꯄꯣꯖ ꯇꯧꯑꯣꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯆꯨꯔꯨꯞ ꯒꯟꯖꯥ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯕꯨ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯑꯣꯅ ꯀꯝꯄꯣꯖ ꯇꯧꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯐꯝꯅ ꯏꯁꯩ ꯇ꯭ꯌꯨꯟ 10 ꯀꯝꯄꯣꯖ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯣꯡꯃ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯑꯦ ꯃꯗꯨꯗꯒꯤꯗꯤ ꯃꯣꯂꯤꯁꯨ ꯇ꯭ꯌꯨꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯔꯦꯀꯣꯔꯗꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅꯤꯁꯨ ꯌꯨ ꯑꯃꯨꯛꯀ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯑꯃꯨꯛ ꯊꯛꯃꯤꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯂꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯕꯦꯇꯤꯡ ꯇꯧꯅꯈꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯦꯁꯕꯗꯦꯕꯗꯣ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯉꯒ ꯂꯥꯛꯄꯅꯤ ꯑꯣꯗꯤꯌꯟꯁꯅ ꯐꯤꯂꯝ ꯑꯗꯨ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯣꯂꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯏ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯁꯕꯗꯦꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯅꯥꯝꯃ ꯀꯛꯊꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯃꯁꯨꯡ ꯍꯤꯛ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯏ ꯃꯤꯒꯤ ꯃꯃꯥꯏꯗ ꯅꯣꯛꯁꯟꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯅꯣꯛꯈꯤ ꯅꯣꯛꯄ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯦꯁꯕꯗꯦꯕꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯀꯦꯁꯕꯗꯦꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕ ꯇꯦꯂꯦꯟ ꯌꯥꯝꯅ ꯂꯩꯕ ꯆꯥꯟꯁ ꯄꯤꯕꯤꯗꯦ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯔꯂꯤꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯀꯦꯁꯕꯗꯦꯕꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯗꯨꯅ ꯃꯍꯥꯛ ꯕꯤꯅꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯕꯤꯅꯨꯕꯨ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯅꯨ ꯑꯗꯨ ꯔꯥꯙꯤꯀꯥꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯤꯅꯨꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨꯁꯨ ꯍꯔꯥꯎꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯔꯤꯕꯅꯤꯅ ꯔꯥꯙꯤꯀꯥꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯅ ꯔꯥꯙꯤꯀꯥꯅ ꯕꯤꯅꯨꯕꯨ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯊꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯕꯨ ꯎꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨ ꯎꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯅ ꯏꯕ ꯋꯥꯔꯤꯁꯤ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯜꯂꯨ ꯅꯣꯃꯦ ꯑꯃ ꯍꯦꯛꯇ ꯂꯤꯠꯁꯜꯂꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯆꯪꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯗꯨꯅꯤ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯐꯤꯂꯝ ꯗꯥꯏꯔꯦꯛ ꯇꯧꯈ꯭ꯔꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯗꯥꯏꯔꯦꯛꯇꯔ ꯀꯔꯝꯅ ꯑꯣꯏꯔꯤꯕ ꯐꯔꯦ ꯆꯪꯉꯨ ꯂꯥꯎ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯂꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈꯤ ꯃꯨꯔꯂꯤꯁꯨ ꯃꯈꯣꯏꯒꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤꯂꯝꯒꯤ ꯑꯦꯗꯚꯥꯟꯁ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯕꯨ ꯄꯤꯔꯗꯤ ꯂꯧꯁꯤꯜꯂꯨ ꯂꯛꯁꯃꯤꯗꯤ ꯂꯥꯛꯄꯒ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨꯁꯨ ꯋꯥꯔꯤꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯗ ꯂꯤꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯨꯔꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯂꯤꯔꯨꯕ ꯃꯇꯝꯗ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯇꯨꯅ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁꯕꯗꯦꯕꯅ ꯄꯨꯊꯣꯛꯀꯗꯕ ꯃꯊꯪꯒꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯑꯩꯅ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯕꯒꯤ ꯄꯟꯈ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯀꯦꯁꯕꯗꯦꯕꯁꯨ ꯃꯈꯣꯏ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯐꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯁ ꯄꯤꯈꯤ ꯃꯗꯨꯒꯤ ꯑꯦꯗꯚꯥꯟꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯃꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨꯅ ꯃꯇꯝꯗ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯈꯪꯒꯅꯤ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇ ꯈꯪꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ
ꯏꯟꯗ꯭ꯔꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯐꯥꯎꯈꯤ꯫ ꯃꯁꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯇꯕ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯕꯤꯗꯕꯅ ꯐꯩ ꯍꯥꯏꯁꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯟꯗ꯭ꯔꯗ ꯄꯤꯈꯤꯕ ꯀꯦꯁꯦꯠ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯦꯁꯦꯠ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯝꯄꯣꯖ ꯇꯧꯈꯤꯕ ꯏꯁꯩ ꯑꯗꯨꯗꯤ ꯍꯤꯠ ꯆꯠꯈꯤ꯫ ꯕꯤꯅꯨꯅ ꯐꯤꯂꯝ ꯑꯗꯨ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯕꯥꯔꯇꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯕꯤꯅꯨꯗ ꯄꯤꯈꯤ꯫ ꯐꯤꯂꯝꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯕꯤꯅꯨ ꯎꯅꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯕꯤꯅꯨꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯣꯝꯁꯤꯟꯈꯤ꯫ ꯃꯍꯥꯛ ꯑꯣꯟꯊꯣꯔꯛꯄ ꯁꯪꯈꯤꯗꯦ꯫ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯏꯟꯗ꯭ꯔꯙꯅꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯨꯔꯂꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯌꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯛꯏ꯫ ꯃꯍꯥꯛ ꯃꯤ ꯌꯥꯝ ꯀꯟꯅ ꯈꯟꯅꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯆꯥꯛꯃꯟꯈꯤꯗꯨꯅ ꯌꯨ ꯊꯛꯂꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯂꯦꯟꯂꯣꯔꯗ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥ ꯑꯗꯨꯗ ꯄꯨꯁꯜꯂꯛꯏ꯫ ꯃꯗꯒꯤꯗꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯃꯨꯔꯂꯤ, ꯑꯩ ꯀꯣꯟꯅꯃꯛꯀꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯎꯕ ꯌꯥꯕꯁꯨ ꯎꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯒ ꯆꯞ ꯃꯥꯟꯅꯩ, ꯍꯥꯏꯕꯗꯤ ꯃꯤ ꯃꯥꯡꯐꯝ ꯑꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯕꯤꯅꯨꯁꯨ ꯃꯈꯣꯏꯒꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯐꯤꯂꯝ ꯑꯗꯨ ꯍꯤꯠ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯃꯨꯔꯂꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯨꯔꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ ꯕꯣꯇꯜ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯒꯤꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯅꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯨꯔꯂꯤꯁꯨ ꯐꯨꯔꯤꯠ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯒꯤꯗꯤ ꯆꯥ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯅꯨꯁꯨ ꯂꯦꯟꯂꯣꯔꯗ ꯑꯗꯨꯒ ꯂꯩꯇ꯭ꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝ ꯑꯇꯣꯞꯄ ꯑꯃ ꯂꯩꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯒꯤꯗꯤ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ ꯔꯥꯙꯤꯀꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯦ"꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯔꯂꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ "ꯀꯗꯥꯏꯗ ꯍꯣꯡꯗꯣꯔꯤꯕꯅꯣ? ꯈꯨꯡꯒꯪꯗ ꯍꯣꯡꯗꯣꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ "ꯈꯨꯡꯒꯪꯗꯗꯤ ꯍꯣꯡꯉꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪꯗ ꯍꯣꯡ ꯇꯥꯔꯒꯗꯤ ꯁꯤꯅꯦꯃꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ ꯉꯝꯃꯔꯣꯏ. ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯜ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯍꯣꯡꯒꯅꯤ, ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯥꯛꯆꯔꯁꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯗꯔꯀꯥꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ, ꯑꯩ ꯂꯣꯏꯅ ꯇꯧꯒꯦ." ꯃꯗꯨꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯤꯡꯍꯟꯕꯗꯨ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯅꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯨꯔꯂꯤꯅ ꯌꯨ ꯊꯛꯇꯨꯅ ꯃꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯒꯤꯗꯤ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯤ ꯈꯟꯅꯗꯨꯅ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯁꯣꯔꯣꯛꯇ ꯇꯨꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯑꯩ ꯇꯥꯔꯦ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯃꯨꯔꯂꯤꯁꯨ ꯕꯤꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯗꯒꯤ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯔꯨꯞ ꯍꯥꯏꯁꯦ ꯀꯅꯥꯅꯣ?" ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯇꯗꯤ ꯃꯨꯔꯂꯤꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯀꯅꯤꯗ, ꯌꯨ ꯊꯛꯂꯣꯏꯗ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯩ ꯈꯟꯅꯕꯁꯨ ꯍꯧꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯃꯨꯔꯂꯤꯅ ꯋꯥꯗꯨ ꯀꯛꯑꯗꯨꯅ, "ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯥꯡꯂꯤꯁꯤꯕꯣ? ꯍꯣꯏꯗ ꯐꯔꯦꯗ, ꯅꯪ ꯂꯨꯍꯣꯡꯕꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯇꯣꯔꯤꯒꯦ, ꯑꯗꯨꯒ ꯊꯕꯛꯁꯨ ꯆꯤꯜꯂꯝꯒꯅꯤ, ꯐꯔꯦ ꯆꯠꯂꯨꯔꯣ." ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯅꯨꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯨꯔꯂꯤꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯆꯤꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯔꯂꯤꯅꯗꯤ ꯕꯤꯅꯨꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯋꯥꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯣꯠꯅꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯕꯤꯅꯨꯅꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯨꯔꯂꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯦꯡꯕꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯒꯨꯝ ꯇꯧ, ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯨꯔꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯛꯏ, ꯋꯥꯔꯤ ꯄꯨꯝꯕ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯂꯦꯟꯂꯣꯔꯗ ꯑꯗꯨꯅ ꯆꯩꯔꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ,
ꯅꯪꯅꯗꯤ ꯃꯗꯨꯒꯤ ꯏꯟꯗ꯭ꯔꯙꯅꯨꯁ ꯑꯗꯨꯗ ꯅꯪꯒꯤ ꯏꯁꯩꯗꯨꯗꯤ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯍꯨꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯀꯤꯍꯟꯕꯅꯤ ꯃꯍꯥꯛꯇꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯏꯀꯥꯏ ꯈꯪꯗꯅ ꯃꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛꯅꯤ ꯍꯥꯏꯗꯨꯅ ꯌꯣꯟꯕ ꯉꯝꯂꯤꯕ ꯃꯤꯁꯛꯅꯤ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯄꯤꯌꯨꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯒꯙꯥ ꯑꯣꯏꯔꯤꯕꯁꯦ ꯅꯪ ꯅꯁꯥꯅ ꯆꯠꯂꯒ ꯏꯁꯩ ꯑꯗꯨ ꯅꯪꯅ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯗꯨꯅ ꯁꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯏꯁꯩꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯏꯁꯩꯗꯨꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯗꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯨꯔꯂꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯏꯟꯗ꯭ꯔꯙꯅꯨꯁꯀꯤ ꯃꯅꯥꯛꯇ ꯂꯩ ꯏꯟꯗ꯭ꯔꯙꯅꯨꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯀꯂꯛꯄ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯏꯟꯗ꯭ꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯃꯨꯔꯂꯤ ꯏꯁꯩ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯎꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯃꯛꯅ ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯩ ꯋꯥ ꯑꯝꯇ ꯐꯖꯅ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯑꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯁꯥꯃꯛꯅ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯞꯄꯛꯀꯅꯨ ꯑꯩꯒꯤ ꯃꯤꯡꯗ ꯔꯤꯂꯤꯁ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯪꯒꯤ ꯏꯁꯩꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯔꯤ ꯃꯗꯨꯅ ꯃꯨꯔꯂꯤꯅ ꯍꯥꯏꯔꯦ ꯑꯩ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯥꯝꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯚꯤꯅꯨꯗ ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩꯗ ꯀꯅꯥꯝꯇ ꯍꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯏꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯃꯗꯨ ꯑꯩ ꯉꯝꯃꯣꯏ ꯚꯤꯅꯨꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯩꯒꯤ ꯃꯥꯏ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯛꯁ ꯑꯁꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯑꯩꯅ ꯁꯦꯝꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯈꯪꯕꯊꯛꯇ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯏꯟꯗ꯭ꯔꯙꯅꯨꯁ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯃꯤꯡ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤ ꯂꯩꯈꯥ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯅꯪ ꯍꯧꯖꯤꯛ ꯑꯩꯒ ꯈꯟꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯅꯤꯡꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯔꯣꯅꯦ ꯑꯗꯨꯗꯤ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯦ ꯁꯥꯔ ꯑꯩ ꯅꯉꯣꯟꯗ ꯈꯟꯅ ꯍꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯩ ꯑꯁꯤ ꯌꯨ ꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯎꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯏꯁꯩ ꯑꯃꯈꯛꯇꯅꯤ ꯅꯪꯗꯤ ꯃ꯭ꯌꯨꯖꯤꯛ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯏꯁꯩ ꯑꯃ ꯅꯧꯅ ꯀꯝꯄꯣꯖ ꯇꯧ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯃꯨꯔꯂꯤ ꯅꯪꯗꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯁꯤꯒꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗ ꯈꯛꯇ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯎꯠꯄꯗ ꯅꯠꯇꯅ ꯁꯪꯁꯥꯔ ꯄꯨꯝꯕꯗ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯗꯨ ꯎꯠꯊꯣꯛꯎ ꯃꯔꯝ ꯑꯗꯨꯅ ꯆꯠꯂꯨ ꯅꯌꯨꯝꯗ ꯑꯗꯨꯒ ꯏꯁꯩ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯗ꯭ꯔꯙꯅꯨꯁꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯃꯨꯔꯂꯤꯁꯨ ꯌꯨ ꯐꯨꯟ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯚꯤꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯚꯤꯅꯨꯒꯤ ꯃꯌꯨꯝ ꯊꯣꯡ ꯊꯤꯟꯈꯤ ꯃꯗꯨꯗ ꯚꯤꯅꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯃꯨꯔꯂꯤꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯏ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯂꯤꯗ ꯚꯤꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ ꯇꯟꯖꯥꯗꯨꯗ ꯔꯥꯙꯤꯀꯥꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯨꯔꯂꯤꯅ ꯅꯪ ꯆꯪꯈ꯭ꯔꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯙꯤꯀꯥꯁꯨ ꯁꯪꯀꯠꯂꯛꯀꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯚꯤꯅꯨꯅ ꯃꯍꯥꯛꯄꯨ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯈꯤ ꯃꯗꯨꯒꯤ ꯚꯤꯅꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯨꯔꯂꯤꯅ ꯅꯪꯒꯤ ꯃꯊꯪꯒꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯐꯤꯂꯝꯗ ꯑꯩꯒꯤ ꯏꯁꯩ ꯍꯥꯞꯄ ꯄꯥꯝꯈꯤꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯀ꯭ꯔꯤ ꯇꯛꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯁꯤꯕꯣ ꯅꯪꯒꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯍꯥꯏꯔꯛꯎ ꯑꯩ ꯈꯨꯗꯛꯇ ꯏꯁꯩ ꯑꯗꯨ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯁꯨ ꯋꯥꯗꯨ ꯊꯩꯗꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯌꯨ ꯉꯥꯎꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯐꯤꯂꯝ ꯔꯤꯂꯤꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯅꯤ ꯀꯩꯅꯦ ꯌꯥꯝꯅ ꯋꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯔꯂꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯤꯗꯨꯕꯣ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯆꯪꯗꯣꯔꯤꯕꯁꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯛꯑꯣ ꯐꯤꯂꯝ ꯑꯗꯨ ꯑꯋꯥꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯕꯒꯤꯔ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯨꯗꯛꯇ ꯏꯁꯩ ꯁꯦꯝꯒꯦ ꯑꯩ ꯏꯁꯩ ꯌꯥꯝ ꯊꯨꯅ ꯁꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯅꯨꯕꯨ ꯄꯨꯁꯤꯜꯂꯗꯨꯅ ꯐꯝꯍꯜꯂꯤ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯑꯅꯤ ꯃꯪꯂꯥꯟ ꯀꯌꯥ ꯄꯨꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯍꯔ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ ꯑꯁꯨꯝ ꯃꯥꯏ ꯄꯥꯛꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯃꯥꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯥꯄꯥꯛ ꯇꯥꯟꯅꯕ ꯃꯇꯝ ꯂꯥꯛꯈꯤ ꯅꯣꯡꯃ ꯅꯣꯡ ꯆꯨꯔꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯈꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯚꯤꯅꯨꯅ ꯃꯨꯔꯂꯤꯗ ꯌꯦꯔꯒ ꯉꯥꯡꯂꯛꯂꯤꯕꯅꯤ ꯃꯨꯔꯂꯤꯁꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯈꯤ ꯃꯗꯒꯤꯗꯤ ꯚꯤꯅꯨꯅ ꯅꯣꯛꯊꯣꯛꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯆꯨꯋꯦꯁꯟ ꯑꯗꯣ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯩꯗꯨ ꯁꯦꯝꯃꯣꯗꯅ
ꯁꯦꯝꯃꯣ ꯁꯦꯝꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯒꯠꯂꯗꯨꯅ ꯂꯥꯎꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯣꯂꯤꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯕꯤꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯔꯃꯣꯅꯤꯌꯝ ꯈꯣꯡꯗꯨꯅ ꯅꯪꯒꯤ ꯈꯨꯠꯁꯥꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯒꯗꯕꯗꯣ ꯃꯗꯨꯗꯤ ꯑꯥꯗ ꯊꯝꯈ꯭ꯔꯣ ꯅꯌꯨꯝꯗ ꯆꯠꯂꯣ ꯃꯁꯤꯗꯤ ꯃꯗ꯭ꯔꯥꯁꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯀꯣꯂꯣꯅꯤꯒꯤ ꯃꯤꯅꯥꯏꯒꯤ ꯃꯆꯥꯗꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯥꯏꯔꯦꯛꯇꯔ ꯐꯥꯎꯕ ꯀꯂꯥꯀꯥꯔ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗꯤꯅꯦ ꯑꯄꯥꯛꯄ ꯁꯃꯨꯗ꯭ꯔ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯃꯁꯤꯗ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯞ ꯑꯃ ꯐꯥꯎꯕꯒꯤ ꯃꯒꯨꯟ ꯆꯦꯟꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯖꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯖꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯛꯆꯔꯤꯕꯗꯤ ꯃꯣꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯃꯛꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯚꯤꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯉꯁꯤ ꯃꯣꯂꯤꯅ ꯐꯪꯉꯤꯕ ꯐꯣꯜ ꯑꯁꯤ ꯂꯣꯟꯅ ꯃꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯅ ꯃꯣꯂꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯑꯩ ꯅꯪꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯣꯂꯤꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯅꯤꯁꯥ ꯍꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯨ ꯄꯨꯊꯣꯛꯇꯨꯅ ꯊꯛꯏ ꯑꯃꯁꯨꯡ ꯀꯤꯁꯦꯠ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯪꯊꯣꯛꯑꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯚꯤꯅꯨꯁꯨ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯉꯥꯡꯊꯣꯛꯂꯨꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯅ ꯈꯟꯊꯔꯛꯇꯨꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯕꯔ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯃꯣꯂꯤꯅ ꯂꯪꯊꯣꯛꯑꯝꯕ ꯀꯤꯁꯦꯠ ꯑꯗꯨ ꯊꯦꯡꯅꯈꯤ ꯀꯤꯁꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯄꯣꯛꯇꯨꯅ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯗꯨꯗ ꯊꯥꯔꯗꯨꯅ ꯇꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯤꯂꯝꯒꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯏꯁꯩ ꯑꯗꯨꯗꯤ ꯃꯣꯂꯤꯒꯤ ꯏꯁꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯀꯤꯁꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯅꯦꯝ ꯑꯋꯥꯡ ꯑꯃꯁꯨꯡ ꯀꯣꯔꯠꯁꯤꯡ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯁꯛꯀꯗꯕꯅ ꯁꯛꯑꯣꯏꯗꯕꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯁꯩ ꯑꯁꯤ ꯃꯣꯂꯤꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯚꯤꯅꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯂꯦꯟꯂꯣꯔꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯔꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯂꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯂꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯑꯩ ꯊꯦꯡꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯦꯟꯂꯣꯔꯗ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯏꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯏꯁꯩ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯔꯛꯄ ꯃꯇꯝꯗ ꯏꯟꯗ꯭ꯔꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯅꯪꯅ ꯑꯩꯉꯣꯟꯗꯒꯁꯨ ꯃꯗꯨꯝꯅ ꯃꯔꯥꯜꯒ ꯁꯤꯕ ꯁꯥꯔꯤ ꯑꯩꯅ ꯏꯁꯩ ꯍꯨꯔꯥꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯝꯗꯣꯛꯈꯤ